Welcome back, beautiful people. Manipuri Story Collection channel asida hanagi subscribers amadi anova subscribers pumnamakpu narrator Sanathoina amuka suhana taram nokchari. Matam kharagi mamangdagi ekhogi channel gi listeners kharanasu request tawbirakraba amadi narrator isamaknasu yamna khawrangna ngaijarakpa wari ama khakni nasi miyamgi mafamda khudol tamjagadoriba asi. Channel asigi listeners miyamgi pukning wakhal amadi thamoibu mahaki wahigi kumaina sumatpa ngambata natana narrator isamakisu thudok hidokna khidajabi writer amakhakni. Yes, I'm back with my favorite writer's story again, presenting to you all Manipuri Story Collection channel asigi tara humdoi suba khudoloina Lakshmi N.gi Mirangdo Leirangdo. Hauzik wari asi haujarage mayam punna taminarasi. School adugi administrative block ki hek sampham da leiba ka aduda phamliba clerk tugi mamangda lepnaga nubi machaduna sir khoigi school gi fees ya hai so hai bani khara okha gya mankhre lai mai khoidi puba thangba ngamdre. Clerk aduna ibe ma kaino ne ngasi anau basunate hani 11 karakpada paisa khudingma admission gi bu ore monthly fees gi bu ore loina ma uchakrabaduni nate hana ngamni ngamloi khambi haudro. Nupi machaduna ngamgadra khanduna tawrubani aduda yamna wasilaklaba adugini gyan tade tawrise. Private higher secondary aphabane na tawrisina lairik phajana takpa taktabagi wasi tokraga satra makok thongba lakpa position holder singsina lupa lakh pisinduna leire khudongchaba kaya pisille aduga miyam marak tinduna lairik ti tamjaningba aduga thawai si yaujaba aduga sakti danabagi lamda khara walhauba position nungsijan yahaudraba karisu khangsadaba satra sing adugina ngasai position holder sing adu laina bu honabada changkiba sel mayamdu pukhatna bu honabada maduda aigumba lairabi mache mapa mama singdi fees hunna bu honabada puba ngamna bu honabada yada hingchangba kaure haiduni tawrise. Oiriba angang khut oiduga ngangthorakliba wataduga onthokna khenaba haibadu oire. Likhali khuli khatuga clerk tu mihun ping ping hekangi pukningi maching laksinaba honabada mana nganglak tawi angang oiriba nupi machaduda yengduna muklaga hairi ibe mahoida tamdeya dena neklabrane ibe makhoina tamjagena lapanatro. Nupi machaduna amu makhatarei hoine sir adubu ningthau oiriba singsi leibaktu praja miyam leitrabadi ningthau oiribadu kanade hainaba amadi leibani. Sarhoigi school si ekhoi gumba singsina tamge haina laktrabadi sarhoigi building si kanadraba yumjau taduna tokani. Sarhoina thawai tana lakaya hinjinduna leiriba position holder singsi masing kayano kun manga khaktani aduga high marks fangbada lising ama adumaina leiramgadra adu oirabadi satra leibada seasonariba paisa du tokpiraga maduda changadaba paisa singi hisab adu changchada hodokpiraga student khudingi logada fees adu chap manana khara handaraga tobiradi yamna nungaijagani haijabani lairaba ina khunba satra loina harawagadra khanjabani. Office ka adugi thongnaw aduda chahi yamna nauribi nupi macha amana mabuk kangtak tawraba clerk aduga marai yetnariba adu mapanda car manungda phamliba yaimirana tari. Nupi macha adugi masaktu phanakkanna yengnaba honabani adubu salwar gi fi aduna mamaidu yetkibana uba phangdre. Higher secondary school adugi mapu oiruba mahaksu wahai singdu tabada machingdi haigatlabani. Clerk aduna yamna sauna fingatna hairi yare lengkhro ibema aikhoi thabak yamna sili waremgi matam leite school gi calendar do angangda pirage. Nupi macha aduna isagi mot khajiktang phongdok jababu waremni khanbi basi angakbani afaba pamdababu kanabu leibage. Sarhoigi school si phai haiduna aigisu ipata manjaribani maduda aina haijabadi satra amaga gi marakta thak naibagi chatnabisi amangwasu lei haijabani ngakbigani sargi atamu matam khara aina mahanjare. Masi hairamlaga nupi macha adu mapalomda thokre yaimaransu masaktadi yenglage khanduna ngairibani adubu thoklakpada fi aduna makok kuplaga machin hengatna khongkhre
Yaklaba nungsa adubu khama ngamnaba haiduna satin adu khandoktuna tukkhibana masak adu uba phanghaudre. Yaimaran ngihak phamlaga sum khalli adubu nupi macha adugi achumba wai kharadu mangondadi usittaba oina laukhre. Asumna thabak ataising loisilamlaga nungdang pung 8 taba adwaida Yaimaran mayumda lakle. Hek yauropaga khanglau laurai salawada saganbada maching kanganbada makok thongduna talaklaba Yaimarani lauribadu kanada sunate magi huijaw anidudani liliba jacket longthoklaga laktana phamungda langsili aduga makha tarai phamung nena noina tumnabdu mangairene gadha singse mafi marol phau hongdana phamungda chongkhalaga khonguptu yauna longna hiptharai magi hui singdusu chatte makhada phamduna Yaimaranda animakna yengli. Yaimaran nasaigi nupidugi wadu sum ningsingduna leire khoidau pongsaudo sagot bahaibadu oire uisiluraba mitu amuk khangpang pangthoklaga laurai sida kakhatpagi asaga tawramadi nayangne nu teknaba kakthatkadabane ena noi asi hairaga mamitu amu uisankhre huizawani du sawizarabasu huina loinarakpagi makhoigi mapusi karamba mino phasana khangi. Yaimarana sawbasina amuka hena makhoina khangi aduna mathaktadi kakhatre adubu makhaduda kullaga anidusu uithakre. Tanjaduda chahi 12 gi maya oiba pakhang macha ama coffee manil phongphong kabadu pusinduna changlai. Yaimarana tumliba phibamduda kirapsu tawi hainadaba hangoiba phawi adubu nehak mong yenglaga tapna hairei Dairan coffee leire chakti chararoida wahaidu loibaga nangde halakpadagi maching kangduna leiriba Yaimarandu tumthage tarokpada amuk kaibagi maching amuk hena kangkhatkre phuklongna hawatlaga coffee du tap lauraga bathroom gi wall du da laktana langi coffee ga loina pungchai chaire aduga wangangdana amuk hipthakre makholu tabada thangnaba kada leiramba ahal adu dahada chinsilai aduga pakhatna hairei hai kedore thebona machin banda makhutu thamlaga tumingna ingit tawrai ahal aduna chatkhro haibagi mawong tawduna mangak hairei thebo prapok kadudagi thoraklaga sor holaga tapna solai ish shiramnida bathroom wall da tharambagi phabani aigi kokta thare sini kanaga mu kaidongnarakla jano nungsitna pubada chatpasidani se aina amumu kokchawi karise sida leibase aise nongmadi pipi haigatana sidawa soidrabani ahaladusu tapna tholaktuna thabak subi nupi ma puduna amu Yaimarangi kada laklaga yamna tapna hairei asi sengdoknaba taw sanahanbina tapna hanglai kaidongnarino taibohal ibohalna wangangdana tumina layu haibagi mawongda ingit tawrai sanahanbisu walure khanduna tumina sengdoklaga chatkre ibohaldu Yaimaranda haifet yengi hanadagi maching fatte haiba khangi adubu ngasina khara henjile haibasu khangi ibohal haifet yenglamaga mamai onthorai mamai thangatuna tingak yengliba hui aniduda haifet yenglamlaga thongdunga silamlaga thoklai nonganbagi pung 3 makhai tasilakwa adwaida ibohal Yaimaran bu haudoke khanduna lakpani kayo phatringaida Yaimaran nong khakpagum amuk khaklakle lawba taraduna ibohal khangchen chensilai thongdu khangang hangdorai hui anidusu thongjinda phingna leirami ibohal gyan menama itatadana hairi sir kari soiba yaure Yaimarana noi ngarang phaniyam changambadu hui se putholaga thokho yadro phamungda sum kakhatlaga tumba thugairi se kaigino chahi 30-35 gi pakhangdugi phingatpagi changdi aroibi oikhre ibohalna taptharaga hairi hui si puthokro hairi brasar hoi puthoksakrage Yaimarana aina tumbada handak yeladi noi amata hingdre khango ibohalna ahoi sir
Adubu Yamirana Kaidorage Ibuhalna Ngasisi Yumsa Kaisani Ibudaw Karambana Kamdoba Aduga Sarna Mantri Singa Pungani Haikibadu Masini Pung Manga Makai Hainakibani Mangadi Tasilaklani Kamdo Sige Yamiran Nihak Seken Amani Pamlambadagi Pamungdagi Panchung Taduna Nungshitki Mang Taduna Bathroom da Paisin Atay da kaya thausadrasu yumsa kaisa amadi numaizing mahakidi yamna maru oiba numitni thasadana laik laisu haiba amadi askanda yaklaubagi matik isorbusu yamna ka hena thasaba yaimirani tanjaduda ibohalna laurai hai thebo boicha asok noi prapapla sar hawatkhre ahumdusu madu hek tabada magi tawgadaba mathaudu taunaba Paiki Generai Tebona coffee same cray Boisana Pong Panungdu sit Nana Lucinduna Yamrangi Mapilang Toklam Mayamdo Mafam Jana Loin Tom Cray Asokna Huising the Uduna Tokre Ibohalna Sanahan Vida Gold Dorami Ibohalna Hai Sanahan Beer Mayam Punpong Kado Pasana Lucilabra Ango Waping Aftana Sisit Nana Wina covered over the Vanico Opul Marikam of Papayade Sanahan bina ay bhab tajare tai bohal loina loira bani ibohal na good fare na thau toruro hainari ngai duda yamiran irumai thajaba loiraga amuk pai thorakle hek tholakpaga thebona coffee du purai yamiran na sabra thebo pakhat thakat na sai nate ingde nate thapuya bani Yamirana magi mong duda haifit yingai adu nang thaklo ai halaga thage ai Wednesday ga Sunday ga first morning da coffee thakte haise nang se sei ani sida leraklasi adum soine ko ibohal thebo de yingi thebo gyan khanglak lai lalat tauna amu hairei adum di soidam ni da dairan nervous lakanda amu muk soibe wani ai ngarang di nervous ali adugini Asi haraga mangaktu non tharaga Yamranda kiruk yengi Yamrandi kemta khumde thebo khaktani Yamranna thoina chaiba ngangba tawdabasi tanjaduda ibolna hari sir loirabra chatnaba tawrasira Yamranna Taiwan ngasidi ai driver ga angang singduga chatkrage mayamdu ai yortringaida laklabadi Taiwan na khara senabiramo ibolna Hoi, aduna farani sir. Yamran mapi marol asingba set chakre mantri sing lakpagi matamdi oraklabani adubu mahakyang na thoraktuna gari tongkhatkre aduga driver aduda hairaga yumdagi thodorakli atopa gari amada magi angang sing adusu inarakli haingang tamna nungshitki mang thaduna ibudaw marjingi khubam tamna thorakpani Mafam adu yauduna magi ningjagadaba khoramgadaba adu mathang khoramba loiraduna kumtharakpani lambi duda mamangda nupa macha aniga nupi amaga chatpadu yaimarana ure matung monthokpana masakti ude adugi sumathakta manasu kaisu thoina khanjilude adugu nupi macha aduna ngangbadu mana gari da kage tawbada tarai nupa macha ani duda nupi aduna walking chatlisa phagiro Noinina nupa oiraga adugyam talido kaino siyengo walking chatubagi isasu fresh oire daw yadana jingda jingum horomdana puglaisi siudrose chabadi noinina hena chage hainini hore ayuk ngan hawat paisa kana khrazani haksang su phaba mitkase noina phadoini brain su phadoini isasu adum tekhatlaga leidoini haksang da ayuk ki aing banung sitna phuba haise kyam kanai haise Noi larik taga amta tamdro aina wana sel talaga larik tamhalido noi ni gadha chuna bro isa phau makha tam thadagai private bank amada minnai sakai noi gi honari aduga khara pikpa nupa machaduna khumlei yari je ije gi si walking chatpasu nachu natana ayukta insang thiba sing thiba chatpani ikayamna ikai ko nupi machaduna mopagi lukhamda Pak long na tharaga hairei wari ngangadana nakoktu kainingasi mina taba yauraga karini khandoino
ngasak manbasidi chamandana pangbaido nang oirabani horendagi chakado tinkota thiraga chaw pukhamda yam haptana nang yadre khonjel amadi explanation kopidu tabada yaimaran swailawi gari da kadabida mangda sum chatkriba nupidu di yingi takraba khonjel dawna khalai adubu khanthage tawrakpada tanjaduda call satlai yaimaran phone du tapai khali ibohalna sir mayam yongnarakduna ngairaga leire yaimaranna loire yawraklani taiwan yaimaran phone du thamlaga gari da kakhatle driver na gari du thawba horakle yaimaran kadamdagi nungsit no khangde nupidugi masaktu khanging yingning lai nupidu-dagi hek hengatpaga yenge haiduna fengduna leikre adubu mapa hek yawrakpaga nupidu khudi khangthi thijinduna makhutta pairiba jengumdu makhada loina takre aduna maram oiraga mamaidu onthoklaga machin mopa ahumdu khana khana dana khunkhre yaimaran fana kanna mamai lesilapra yengbani adubu magi mityengna wangwa lankhibana hankhre mayum hek yawbaga mafidu hongnaba mai ka tamna changlai lehoriba mayamdu hanni yinglamde magi matungda thebo amadi ibol inaduna changkhre asoka boijagana mafi marol set chanabadu loktholaga pirare thebona coffee anauba semduna purakpadu yaimaranda pirare yaimaranda ngarang aina tumamdaida call lakhibadu kanagino thebona tikada teturamgi machanupi nivagini leisabi myamgi call si ai opo wari da dairan leisabi gi call oknaba dairan gi tongana office ama hangnaba tawrase yaimaranda kemta thoksadana khumlai waragana nang horendagi laano call okpa ngamba mi masindokwa haiduni thebona phingatuna warongna hairei nungdangda kumbhakarna dawna tumningladi dairansu nungthilda leisabida nukluranu lengi sapu yawba akanba nungai nungsita kanai leirangna satpa ngamge lei sataba maikeida oina humbiro khurumjage yaimaranda asumna ngangma ngambasi thebo khaktani aduna mayamna wa aruba leirabadi ma insilibani mi kharadi yaimaranga wangangna dawsaro kai mamai oina nange haina leinaribani waridu matang chadabaduda pakhaladuna ibohalna theboda chairei yare thebo madu kona ngangnasi hausi sar thabak chili yaimaran phuk hogolaga chatkre aduga thongjin mapa yawbada hairami daiban thebo do magi thagi paisa pikhraga horendagi laklanu hayo call opangamba mi mo horendagi thiraga hapo ibohalsu theboda haifet yinglamaga thokre kaduda hanadagi leramba asoka boijaga do theboda yingi asoktu theboda tapna hairi thebo nangsu tanja chade boijana kamai dawne nangna marol ama chagat chagat ngangmane thebo sawna pipi kamlaga hairi ngamja ponte thadat kesu thadat sanu bikyani ga charsu chani kanagi lesabi mayumduda magi number du pigedi leitadana yumgi number du pisale aduga thengnaba hainingba kanda paire ataiduna aigi saruk tahore thaba ingkangidi kesu khande adudi natadana lesabi marai konbi kothabi kethabi mayamdu aina su upana ngamja ponte chahi su mayamdagi khit hena lirase nupi ma kok itei moina pusalak prasunate nupi singduna ma pamaga mana number do onana pirabanina ai oina tufam jabam khangdre chayetnabada sakta siga kakpangamdaba rok he maladana masibu kaida pamdana tanarinu khangdi nupi ne na taisingduna chengin de yawa ya te khai kengba nungjring manba se asokna nungjring manba sigi lairiba power amadi maral singsi khangledana nang nangang lido taradi thebodu thabak thadatlambagi I kaba koktri sauna hairei tadanaba yumda chatlasini chatke dai ai chatle thebodu phipi kamna makhada kumkre ani dusu matungda tanaboi kei boy inakre